Henglep amasung Wainamda Lanmina operation chathakre Lanmigi Dhap Oigadouribra Nattraga Kuki UG Singda Kihallibra Amadi Soidre Churachandpur district ki Henglep subdivision ki manung hanjinba mafam amada amasung Kangpokpi district ki Wainam village ta ngasi ayuk Assam Rifles amasung Para Commando singna helicopter sizinaduna yamna kansinba makhalgi operation ama chathakre Manipur da anauba miyam gi lengak ama semaningbagi apamba Kuki MLA kharana Ministry of Home Affairs da phongdokraba matungda madugi mayokta leiba ngaihak leitana hatkani tupkani ki haliba Kuki jogi militant singbu kihanba natraga India haiba leifak asi ngammi haiba unanaba dhap oina operation chathagibra haibadudi chapchana khangba ngamdre thajaba yaba mafamdagi phangba pauna hai Indian Air Force ki helicopter dagi Para Commando gi personnel sing thauri thadaraglaga laikhada kumtharakhe Asigumba makhalgi manadaba video footage kayamarum social media da viral oirakhe thawong adu akhanabo operation ama chathabani haiba Indian Army na yajakre paw wasina makhata na hai Central Force no operation chathariba mafam animak United Kuki National Army UKNA gi kadar singna active oiba mafam singdane suspension of operation suda yaudaba khulai paiba lup asina yamna toina micham miyamda amasung Kuki jogi MLA sing laingak sembada yaudana baki halle Karigumba makhoina haibasi tadana laingak sembada yauragade makhoi mayum da leiba yaroi mayum makai tumna mai thagani haina kihanbasu leikhravane masida sunatana micham miyam pumna maksu makhoina haiba watagadavani haina kihalle suspension of operation suda leiriba kadar singda fauba aki tujungba pokhanbagi phibam ama lakbadagi tangai fadana Indian Army gi mapangal asi kaya yamna kanbagi haibasi uthoknanaba operation asi sathaba oigani haire Operation asi chathare haiba faubade Lanmigi makok singna paukse singda haire adubu khulai paiba militant kaya faravage khuchu khulaina kari phanglavage amasung kadar kaya yamna siba yaurabage haibagi matangdadi I pau amata phangba leite masimagna Lanmina chathariba langi sajel adu dhap oigadra haina launare marak asida Kuki jogi MLA singi marakta ahumdi laingak sembada yauningli amasung makhoi ahummak cabinet minister oinana bohonari Adum oinama Kuki gi MLA kharadi laingak sembada yaudana bahotna jari laingak sembada yauning libasing adu Kuki natte mar amasung paite gi kangbu oigani haire India government nasu laingak sembada Kuki jogi MLA sing yahonaba hanadagi hona pressure piraga leiribani haire